Imphal ki Yaingang Pokpi, Thamdabagi, Sabungkok Kunau, Santi Khongbal, Amadi, Sana Sabi Kulda Kuki Militant Singna Landarak Pat Thangnanaba, State Force Thamdabagi, Mayokta, Ngasidagi Miyamna, Imphal Ukhrul Lambi, Thingbagi Khongjang Houkhre. Lambi Thingbagi Khongjang Asi, Haidi Balenga Kamadi, local MLA Napi Kibataza but Tabakta on Toktabagi Mayokta, local Lakpani Haidi. Lainga ki Maikai the Chabchana Tabakta on Tok Triba Fauba, Lambi Thingbagi, Khongjang Changshingani Haina, Maikai Dungi Miyam na Jackson Warol Tamlakle. Amaromda Irang na Awaba Tahallaba Miyamgi, Laifam Oina Hangtokliba, Relief Camp Singda Minister MLA Singna Tika Taubatok Piro. Relief Camp the Tika Taubagi Mahutta Kuki Militant Sing, Thangnana Batabak Paikat Bio Haina Pen the Boafum Fongdorakle. State Force Thamdabagi Matangda Ngasi Ayuktagi Hauduna, Yaingang Pokpi, Thamdabagi, Sabungkok Kunau, Santi Khongbal Amadi, Sana Sabigi, Kunja Singi Oiba, Mifam Amangasi, Lamlai Kendra Village Volunteer Force na Senduna, Yaingang Pokpi Kaithel the Pangtoke. Mifam Maduda, Lainga Kamadi Local MLA na State Force, Thamgani Haina, Thaza Bapiraga, Tumina Laikibagi Tawong, Yaning the Bak Fongtok na Ke. Santi lani haira thambaga mi hat mi pun nupi angang khaidana hatlaga tuppaga isu padura moina pami pose haiba pose hangjeningi sarkari thongda aduga relief camp da lairaga thika lobi bagi thabak simadi tokpiro haiba wafam jengasi lairiba loijing loya da lairiba ima singi kholauna magi mana kongdo CM gi mana kongdo adu yahoningi hai zat army su lok tokpiro aduga BSF su lok tokpiro makhoi sina akhoi si isu ko dore ba tanaraga nupi ni khangdre angang ni khangdre khungak pa singju ayung nu ding khangde moina loijing loya singje koi tanaraga phana bono bada khungak pa amata khoi thambangam dre kuki gi misang changa changa ga moise laire hai